Mohammad sallallahu alaihi wasallam na Makkah lam hongkibadagi Ali radhiyallahu anhu damakdadi Makkah da kari amatta laikide amaromda mahaki pibam kari oikadori banu haibadu khangde adui mathakta Muhammad sallallahu alaihi wasallam na thapna laikibada awaba amasu oiki mahak matam khudimmakta Muhammad sallallahu alaihi wasallam ga amukka karamba matamda unagadori banu haibasigi wakalda luptuna laiki Muhammad sallallahu alaihi wasallam mangonda sinaramba thabak migi athampot khudimmak masa masagi mapusingda sinakraba matungda tanja ama yenglaga mahaksu madinagi damak makadagi thorakhi khongchat asigi damak mahaki damak utchu lekhide aduga gadha chu lekhide Muhammad sallallahu alaihi wasallam amukka unaning badagi mahak khongna chatpa horami yamna khaurangna khongthang yangna thanglami subhanallah Masini aligi haiba inba kaya dalam chat pijakraba matam asigidi sang kraba lambini chat kriba khongchat asisu thorang amata yautoba kanagumba amata gasu loina dana matomda chatki adusu khongna mathawna kaya da leikraba lambigi phibamna kari oiriba lengoi tani mapum khudingmakta yengkhiba maikei khudingmakta kanasu leitaba ichik chikpa mafam singta oiki sa khraba nuksagi mangal ngakthoknaba potchu leikhide khaurang lakpada thaknaba isingchu yaukhide nuksagi mangalna marbumi ge lengoi sing adu achakpa metalgum sarami madugi mathakta chatpada maigi mathakta chatpagum phaurammi masi khudingmak asina amaromda aduga amaromdana Muhammad sallallahu alaihi wasallam nuksijaba aduni Hazrat Ali na khudong thiba lambi oijrabasu madugi chok thakide lambi da thengnaba awaba khudingmak mayoknaki awaba khudingmak mayoknabaga loinana ahing nungtil lepa leitana chatki mahaki wakalda wapam amakakta leiki apamba amakakta oiki mana mangji kepa mang amakaktani madudi mahaki nungsijaraba mayamba aduga unajabani aduga amana magi nungsijaraba marupsing aduga unajaba aduni mahak chatpa leplamde adum chattuna lerami mahaki makhong adu ina pumchot chotlami makhong adu si tharaki chatpa ngamlakhide adubu mahaki yauningbagi wakhal adudi chap yungna lerami mahaki yauningbagi wakhal aduna mahapu chingduna purami mahaki makhong adu ina pungang nganglaba phawbada mahaki khongthang amukka hena yangna thanglami matam khara pothagani haibagi wakhalsu mangon da leramde chok tabna losilaklaba hakchang amadi chena khona masa pummada phawraklaba phawbada khangba kanbaga loinana manglomda dum changchilami mahaki aroiba warep haibabu Muhammad sallallahu alaihi wasallam yamna thunna unnaba asini Madina yaugudaba mail ahum walingeda mafam amalerami hariba mafam asi awangba mafam amadalerami Aliya amasung Kuba haina mafam asi maming chali mafam asida awangba khandangi musalman kaya lerami Muhammad sallallahu alaihi wasallam mafam asida mithung oiki mafam asida mahakna numit 13 ni leiki aduga mahakna mafam asida leiringeda masjid amagi yumphamchu thonki kona masjid aji masjid Kuba haina maming chatki mafam asida Ali amasung Muhammad sallallahu alaihi wasallam makoini unaki asum tawtuna naitom taramba adu mathawna leibasing aduga mafam aduda punki Ali adugi mati harawrami harawba amakakta nate mafam ahumda harawa pangki ahanbada Muhammad sallallahu alaihi wasallam unabagi harawa ani subada yeknaba singdagi nanthorapagi harawa aduga ahum subana maki nungsijaraba marup singa amukka hanna unaba pangbagi harawjabani asum tawduna mafam aduda numit 13 ni hograba matungda Muhammad sallallahu alaihi wasallam amasung maga loina basinga loinana Madinagi maikei pangki matam asida Madinada leibasingna Muhammad sallallahu alaihi wasallam Madinada yorokadawre haibagi paw pangki matang asida kari haigani mafam khudingmakta haraw tayambagi mongda mafam khudingmakta angakpagi phimam oiki matam asida
Musalman Musrik Layam Latpa amasung Yahudi Jew sing makoi kuding makna nungaiba pauki nungaibagi isai sing chaki makoina Muhammad sallallahu alaihi wasallam uningbagi khorangba hingatlami mafum kudingda makoi masel amaga langtak naba phaurami yorakadawre haiduna nilami Madina gi mi kuding makna khorangna ngaibagi miyeng daleki apik pangang singna phauba haraubadagi jagoi sarami Madina gi lambi kudingda nungsi charaba nabi lakadawre haina lauduna koichen chalami Madina gi misingna nutigi nong hek nganbadagi Madina dagi thoraklaga Madina gi ngangphaida Muhammad sallallahu alaihi wasallam ngaiduna leiki makhoi gi mamina ubangamba maikai phawba yengduna adum leiki asum tawduna Muhammad sallallahu alaihi wasallam lakadoriba lambi aduda makhoi gi miyengsing tamki adubu lakpagi mami phangdabadagi makhoi ningba kaibaga loina mayumda hanki nomadi makhoi ningba kaibaga loina mayumda hanba horokpa matamda awangba mafam amada leba mi amana khonjel hauna laurakpagi makholama tarami khonjel atu tabda mafam adu pumnin ninki laurai timbiram libasing tabiyu miyam na ngarem libadu lakle masi telaba wai pareng amani masigi damak Madina gi misingna khorang lamliba makhoi kuding makna harauman badagi chonglammi nupasing nungaibagi ngangphai leikide nupi angang singi maithong sing adu haraubadagi leina sator pugum nganki masigi khonjel asi Yahudi amagi khonjelni Musalman amagumna Muhammad sallallahu alaihi wasallam ngaiduna leijarambani mahakna mahaki mamit magna uba pangki Musalman khuding magna makhoi gi haraubagi ngangphai leikhidaba adu yumtong khuding Eid ku maigum oiki masi khuding mak asi karigino maramdi Muhammad sallallahu alaihi wasallam lakle Muhammad sallallahu alaihi wasallam Muhammad sallallahu alaihi wasallam makhoi gi thamoina pamki makoina ngarekiba asisu top pa phibam amu oiki ngasidi makoina uba pangki pik laba khongbu amabu thungdariba mi asi icham chamba mi nate haibasi makoina khangbangam ki harauba phongdokpaga loinana khonjel wangna lauki tabiyo ngairamliba mahak adu lakle Madina gi ahlaman nupi angang khaktana mayumdagi Muhammad sallallahu alaihi wasallam okna nabagidamuk thoraki makhoi ayamana makoina hana Muhammad sallallahu alaihi wasallam ukhidabanina mahakpu khanglamde adubu makhoi gi thamoina mahakpu khangbangamki Muhammad sallallahu alaihi wasallam amasung mahaki loina basinga khajur pambi amagi makhada unaki Madina gi misingna Muhammad sallallahu alaihi wasallam uningbagi khoranglammi adubu yaurakliba makhoising adugi manungda Muhammad sallallahu alaihi wasallam karambano haibadu khangbangam kide tanja aduda Hazrat Abu Bakarna nuksagi asabadigi ngakthoknaba mahaki makokta ilamba phi adu lokthoklammi maduda Madina gi misik mahakpu Muhammad sallallahu alaihi wasallam ni haina khalami numit asi jumagi numit ni lakpada jumagi matam waraki matam asida Muhammad sallallahu alaihi wasallam bani salam gi lekai dalaiba warami mafam asimaktada Muhammad sallallahu alaihi wasallam jumagi namason ki Muhammad sallallahu alaihi wasallam ga loinana mafam asida leramba Muhammad sallallahu alaihi wasallam ga unadringe da musalman unkraba singchu namas pangthoki masigi matungda Muhammad sallallahu alaihi wasallam na Madina da chatki senglaba lamdam asina masagi nungsi jaraba lamdamna mahaki oikitaraba miyoi asibu taram no oki Muhammad sallallahu alaihi wasallam gi mamagi mari mata sing apa pijet sing seladuna mahaka unaba laglami kubadagi Madina phawa nakal animakta mahaki nungsi jaraba singna sambal gumna pareng lengki yengbada angakpagi phibam amani chahi kaya hokare harau kumai kaya pangthokare aduba asigumba harauba phongdokpa asi Madina da ngasi phawbada amukta thokidri Madina da leba awang mathaki khandan gi misingna Muhammad sallallahu alaihi wasallam
मखोई मेहमान अतिथि मिथुंगमी ओहनबा पामकी मखोई खुदिंगमकना लाक्लगा हाइजकी अल्लाह की रसूल नाक आइगी युमदा लेबियो येंबियो मसी गी युम असिनी मसीना आइगी लंथुमनी मखोई की वाफमसिंग अदु ताबदा अल्लाह की रसूलना नोफेत तौरगा मखोई की नुंगाई याइफनबगी दुआ तौबिकी मतम असिदा मोहम्मद सल्लल्लाहु अलैहि वसल्लम उद अमोम अमगी मथक्ता लेरमी मांगना उद की खोंचतपु तप थालमी अदुगा हायरई अल्लाहना अइबु लयु हारकपा मफम अदुदा अइ लेगनी उद अदु मदीनागी लेरकसिंगदा तपना तपना चतखी अदुगा महाकी लोइनबसिंगना महाकी मतुंग इनखी अदुगा मफम खुदिंगमक्ता मीसिंगना पुमथन थनखी मखोई खुदिंगमक्ना नुंगाइबगी खोलाव लावकी अल्लाहना ख्वाइदगी चावी मोहम्मद सल्लल्लाहु अलैहि वसल्लम लाकले अल्लाहना ख्वाइदगी चावी अल्लाह की रसूल लाकले पिकलिबा नुपा मचासिंग अमसुंग नुंसीजरबा नुपा मचासिंगना दब पुंगबु थिलम्मी अदुगा हराव हरावना इसै सक्तुना चलम्मी तला हल बदरु ना तरा मरीनी पानबा था अखोइगी मांगदा थोकलरे मिन सनियातिल वदाई वदागी चिंगमाइरोमदगी वजबस शुकरू अलैना अखोई दा लाना तौबिमल उत्पा हाइबसी तंगाई फदबनी मा दा लिल्लाहि दाई दुआ तौबसिंगना दुआ तौदुना लेगदबनी अयुहल मबउस फीना हो अखोइदा लाकदौ रिबा जिअता बिल अमरिल मुताई मफम असिदा नंगी वाहिसिंग ताबा फंगलगनी मखोइगी नुंसीजरबा थुंगदरिबा मीसिंग अदुबु येंजहुंगनबगीदमक युम पालबी नुपीसिंगना युमथक्ता काखतकी नुपासिंगना अवांग अवांग मफमसिंगदा काखतलगा मोहम्मद सल्लल्लाहु अलैहि वसल्लम बु इकाई खुमनबु लम्मी मोहम्मद सल्लल्लाहु अलैहि वसल्लम की उद अमोम अदु अदुम चत्तुना लेरमी मतम खरा चतलबा मतुंगदा मफम अमदा लेपकी अदुगा मफम अदुदा फमथकी मफम असी बनु नजर खंदानगी यतीम सिंगी लमनी मफम असिदा कबर खरसु लेरमी अदुगा खजूरगी पांबी खरसु होरमी उद अमोम अदुना मफम अदुदा फम तखरबा मतुंगदा मोहम्मद सल्लल्लाहु अलैहि वसल्लमना उत्तगी कुमतरकी अदुगा हरई मसिगी लमसी कनागिनो मोहम्मद सल्लल्लाहु अलैहि वसल्लम मफम असिदा मस्जिद छाबा पामकी फरागी मचानु पी माज मांगदा लाकलमी अदुगा हरई शाइल अमसुंग सुहेल यतीम मचिन मनाव अनिगिनी मखोइगी मपा लेखिद्रे जी मखोई अनिमक आइगी युमथंगनबदा लई महाकना मफम असिदा चिंगनबा अमता यावदना मस्जिद छाबियु नाहकना मफम असिदा चिंगनबा अमता यावदना मस्जिद छाबियु मखोई अनीददी अइना अदुम यानबा हायरगे मोहम्मद सल्लल्लाहु अलैहि वसल्लम यती मचा अनी दुबु महाकी मनाक्ता लाकनबा हायरमी अंगांग अनी दुनदी लम असि ममल अमता लौदना कथोप पामलमी अदुबु मोहम्मद सल्लल्लाहु अलैहि वसल्लमना वफम अदु पामलमदे ngaramaduna ममल पीरगा लेरमी असुम तौदुना लेमाय मानरमदबा मफम अदु लेमाय मानहलमी अदुगा मफम अदुदा मस्जिद साबा होरमी मोहम्मद सल्लल्लाहु अलैहि वसल्लम अंसारी अयूब की मपागी मयुमदा मिथुंग ओरमी करीदे हायरोनी माकी पुंसीदी बरकत की बरकतना पुमथन थन की अयूब की मपाना मोहम्मद सल्लल्लाहु अलैहि वसल्लम की यामना चिक्सिन थौरांग लौरमी माकी करीगुंबा मत्ता वाता पादना बहोनरमी मोहम्मद सल्लल्लाहु अलैहि वसल्लम मफम मसिदा था तरेट लेरमी मतम असी फावबगी मनुंगदा मस्जिद छाबा लोरमी मस्जिद असिदगी थाप थापतना उम्महातुल मोमिनीन गी दमक खांगपोक्संग सारमी मसीबु हुजरा अपिकपा का हाइनसु खंगने हुजिक मोहम्मद सल्लल्लाहु अलैहि वसल्लम हारिबा हुजरा असिदा लागलमी मोहम्मद सल्लल्लाहु अलैहि वसल्लम बनी नजर पुरुप्ता लेरंबनी मतम अदुदा पुरुप अदुगी मिसिंग अदुगी मतिक हराउजकी मखोइना नुंगाइजकीबा अदुगी मतांगदा वहाइना फोंदोकपा ngamloi बनी नजरगी नुपी मचासिंगना हराउ मनबदगी चोंगला चोंगलोदुना इसै असी सखी नहनु जवारिम मिम बनी इन नजार अखोई बनी नजार खंदानगी नुपी मचासिंगनी
या हब्बजू मुहम्मदम मिन जार लागले मोहम्मद सल्लल्लाहु अलैहि वसल्लम अखोइगा लेमिनगनी